ꯑꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯐꯥꯈꯤꯕꯁꯦ ꯍꯥꯟꯅ ꯒꯣꯕꯔꯅꯔꯒ ꯑꯌꯥꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯁꯤꯟꯅꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯕꯔꯅꯔꯗ ꯈꯨꯠꯂꯥꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯄꯥꯏꯖꯔꯝꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯣꯏꯅ ꯁꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯒꯣꯕꯔꯅꯔꯒꯤ ꯑꯌꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯆꯥꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯃꯔꯥꯟ ꯁꯤꯖꯜꯂꯒ ꯐꯥꯔꯤꯕ ꯃꯊꯪ ꯐꯥꯒꯠꯂꯛꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯏꯆꯥꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯟꯅ ꯀꯩꯅꯣ ꯑꯣꯏꯅ ꯈꯨꯠꯂꯥꯏ ꯍꯥꯟꯅ ꯄꯥꯏꯔꯝꯕ ꯅꯠꯇꯦ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯏꯅꯥꯛ ꯀꯟꯕꯒꯤꯗ ꯏꯆꯥꯁꯤꯡꯁꯦ ꯍꯥꯟꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤꯗꯃꯛꯇ ꯊꯣꯛꯆꯔꯛꯄ ꯏꯆꯥ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯦꯒꯤ 2023ꯒꯤ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯆꯥꯁꯤꯡꯁꯦ ꯃꯔꯝ ꯈꯪꯗꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯒꯤ ꯏꯆꯥꯁꯤꯡꯁꯦ ꯇꯁꯦꯡꯅ ꯑꯔꯥꯝꯕꯥꯏ ꯑꯣꯏꯅ ꯊꯣꯛꯆꯈꯤꯕꯅꯤ ꯇꯁꯦꯡꯅ ꯃꯈꯣꯏꯗ ꯐꯥꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯒꯣꯕꯔꯃꯦꯟꯒꯤ ꯇꯁꯦꯡꯅ ꯑꯌꯥꯕ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯕꯔꯃꯦꯟꯅ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯁꯤꯟꯅꯔꯒ ꯏꯆꯥꯁꯤꯡꯁꯦ ꯈꯨꯠꯂꯥꯏ ꯁꯤꯟꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯡꯃꯦꯟ ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯃꯔꯝ ꯁꯨꯈꯪ ꯈꯪꯗꯅ ꯃꯊꯪ ꯐꯥꯔꯛꯂꯤꯕ ꯏꯆꯥꯁꯤꯡꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯐꯥꯕꯤꯒꯅꯨ ꯃꯇꯨꯡ ꯐꯥꯔꯛꯄ ꯇꯥꯔꯒꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯑꯣꯏꯅ ꯈꯣꯡꯖꯪ ꯇꯁꯦꯡꯅ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯒ ꯁꯤꯗꯤ ꯐꯥꯎꯕ ꯃꯃꯥ ꯑꯩꯈꯣꯏ ꯑꯣꯏꯅ ꯏꯆꯥꯒꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯏꯆꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯃꯃꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯆꯣꯡꯊꯣꯛꯑꯒ ꯏꯆꯥꯁꯤꯡ ꯃꯍꯨꯠ ꯁꯤꯜꯂꯒ ꯃꯃꯥ ꯑꯩꯈꯣꯏ ꯁꯤꯕꯒꯤ ꯈꯣꯡꯊꯥꯡ ꯊꯣꯛꯄ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯒꯣꯕꯔꯃꯦꯟꯗ ꯍꯟꯅ ꯍꯥꯏꯖꯔꯤ